Umang Kansi mahousha phivam phagat-hansi haibagi Khollao Puduna sharaba nungsha Marakta Khongna chattuna MLA singda memorandum pishinnaba hotnabada meeyamna pukning thougatpibagi mahut Karemnabiba Laibak Thibani haina Environmental Activist Manikanta Mutum na phongdokkhre Thasigi tara marida rambai jengol geluching purel korongan bakumana lamthaduna tampaki MLA nifuda memorandum pishinnaba chongsilakliba campaign asida thengnarakpa thaudoksinggi mathangda ngasi paugi mifam ama pangthokkhre Manipur Press Club ke Kobru Hoda Pangthokiba Paugi Mifam Aduda Wafam Asi Phongdokladuna Manikanta Mutum na hai Kumjali Singani Tara Taruk Tara Taretage Malemge Ayinga Sagi Khal Ngaksi Haiduna Khongjang Kaya Changchinduna Lakpane Adubu Nong Manong Magi Umang Wamang Kokthokpana Maram Oiraga Mahousagi Khalda Ahongba Kaya ama Latli Asigumba Mahousagi Khal Kaitharagliba Se Kanba Ngamnaba Manipurda Lairiba Private Amade Lengaki School Singda Tamliba Mahiri Singda Uthabugi Program Ama Hapchinduna Mahiri Singda Grace Mark PBU amadi laibak thabak changba mi khudingmak uthahanduna uadu hinghanba ngamba singda forest department na uthabagi certificate pibagi chanabi thambiyo haiduna campaigner si hokibani adubu laibak thibadi campaigner si thougatpibagi mahut mahakbu Karemnabiba yaurakpa sinuaite irang matam moirabasu mahangna changsiliba khongjang asi su lan makalamani MLA kharadi changsiliba khongjang asi chengchak niba lakpa selchumgi mateng lawba lakpo oina ubiba sinuaite Khongjang asigi sarukama oina hojik faubada MLA tarada memorandum pishinkhre lemhoriba tampaki MLA kuntra asidasu athuba matamda pishilagani mahaki campaign asida miyamna moral support tobiyu haina mahakna miyamgi puning chingsinki aina lai ko campaign sida ai moi de gi paisa loge adi sing khuyam loge haina lakna te aina lai ko campaign se mayam gi tamak laga lak sakane ai na hai ai ji kai ai ima baba da ji ai angang ji ai mai baba gi maram thunna ji kan sa ko mu cha da adum lega yum da len adum hoji awa kan cha sa ka je yum da loi ne ba ngai adum mayang gi tam khat da si ka tho ran ai ka 2016 17 ka tho ran ai adum ang di sigani gi mathak da da hing han jare ada ai campaign si mayam gi support yaw ga di pedong da mai ka ngamot ada makata na koi ken da koi makki MLA walo gi ji ada mayam support of view ada mayam gi koi praja sin da support of view ha si ese Environmental Activist Manikanta Mutum